ngasi nungthil pung manga makhairum tabada Nambol sabal leikai mapada paramilitary force ta embusa tharakhre hari asopa khara yawre hari detail ngamina se hari matam amada hero hen khiedu ngasi na maranai taraga leibada penadri khulngak pa yoram ama police na phakibadagi tidim lambi thingjinduna khongjang sangsingkhre Bisnupur District Police ki kangbu oman ningthau khongdi ki miwema pharga pokhiba bu condition amati yawduna thadura kadaban haba demand tawraduna masing yamlaba nupi sing ningthau khong kaithel maparati dimlambi thingjinduna thamkhri Police na phajin khraba miyedu ki maming thoksom roman sei nifugutre kawi mak ningthau khong municipal ward number 10 dagi thoksom mani chandra gi masanu pani nupi angang leiraba ningthau khong area dagi social worker amani Police ki phangwa paw nai thoksom roman dal hobuga mari leinaba case amagi matangda police na mak phabani housing mark chief judicial magistrate Bisnupur ki court puthok tungda police custody rima lawre mara sida maku phajin khibadu yaning da phungdok laduna masing yam labanu pisingna ngasi ayukti gi hawna ningthau khong kaithel thokna rakhemasu maku puthok haibati man tawraduna tidim lambi thingduna thangki Police na makhoi bu lambi thingba tokna na ba kyara khairagasu nupi sing aduna yakidabadagi ban amagi saktamaki Khongjang adura saruk yakhibi nupi amana pawmi singhaiki kumja english ani ga khungo humdoi gi me ohumligi thokiba kangluk irang adu lenga na matam sana lakshil hauda bana maram oiraduna samjaraba miyoi kya khulngak nabigi damakta makutta khulai paina rakhi matam dur aikhoi gi MLA sing phawbana makhoi bu hero oina lokhi aduga ngasina maranai tahanduna police na khara pha amasum central force na khara pha tawduna nga ayamba FIR panduna awab tahali magna makhata naiki mi phabagi thawdu asin ningthau khong khakinati atoi mafam punamak tus thoknibani aikhoi gi naha kaya marum namduna khulngak po oina semlaga housing na maranai tahanduna tongan maral kaya marum sijilaga police na phabiri otnabiri asigoma phiba masida mama oibi sing khangnu leibangamdi leikai da leibidi ba mama oibi sing na masa sing kanabagi da housing tholakpagi matam oiri aikhoi gi isa isu sing FIR panda ba yoraktri kaya amasu phakre du kaya amasu phakigedori masipuna makthoknaba sinbada Manipur police na yaram libni aduga housingna makhoina lo lei haiduna aikhoi isa isu sing phar otnai besida mama aikhoi khangduna leibangamdi aikhoi gi MLA sing kadai le satkhrebagi hainasu makhataki Manipur gi ising isawna sikhiba mi gi apunma masing ani sukre Prime Minister Narendra Modi laktringai mamangdagi hauna surakhiba akan manungju aduna maram oiroduna state asidagi district khara da thokiba isawdu da sikhiba mi gi apunma masing ani sikre ani adugi manungda amagi haksang dinga si phabu phangmamdri Imphal West District ki manung sanba mayang Imphal Sirai di gi wahengbam gaurahari kawba halama isaw marakta lang thak lugani haina ngarang satkibadagi thiba phangdana leirakibadu ngasi isingdagi phangmamkhre miyamna ma ki haksang adu phangna ba aru ising amasum athenba pham kyaros thiduna lakhibani adubu ngarang di ma ki haksang adu phangmam khidi ngasi ma na sakhi hariba pat adugi mayadagi haksang adu phangmam khibani laikhidraba gaurahari ki haksang adu postmortem tawnana ba rims ki mok purakre mara asta tha asigi tara mangar Imphal East District ki khetri awang laikai ki mapada imai sona sian ba iril turel lukhiba ahal amagi haksang ngasi phau thiba phangdri isingna lukhraba ahal aduki maming MT Ramzan Ali sei humdra khawi ma khetri awang lekai degini iril turel gi imai yamna wangna amasum irai yamna kanbana maram oiraduna magna turel adu ta sinkhibadu kanamatana kanbangam khidabani amasum mak masamangna su hingnabagi damakta lairai de kakhalak pangam khidabani handaki ising isau sina lawpari lising kaya marum lakhatuna hojik su thamni adugi ising kang tharakpa mafam mayam amada phawpambi sing sirum narum tawragi hingli adubu hairiba phawpambi sing adu langsak halakpa matam oiba aduga kharana phaw pomlakhiba matam oibana amuhana phaw lokani haibigi thajaba leitri masigi sumathakta ngagi pham kya pathorakpadigi nga mayam ama satna khibana handaki ningol sakobuda nga phangnadabigi khudong saba thokadawri Merger agreement ki mayukta NRFM na September 12 da ballak thokre kumja English singa maga samapan ga nifuga mathogi September 12 da Manipur merger agreement khuyek pi na khibagi mayukta Pung 13 gi oiba Manipur ban thamle haina National Revolutionary Front Manipur NRFM na phungdorakli lona thingkhra balup asina thadorakpa chirolamana hai mai ising ana leing amadi media natana singburoi tamburoi ireisa pumana khongpham sena isagi ithawni khanna banasi wan thoklensi India pok thingai sahi lising kya gi mamang na singburoi tamburoi nungsi sanana madi sarong morong na duna lamdam asigi lebak lehau saduna madi ising thaktuna
phunglak furupni haibasi kakpa yarida bopni ningtamlan namthanaba kanglup masil nungsinanda ba haibasi laingaki asoba lalong ni haina palladuna sirol sina hai lalong asimak iramda manipura hujik chathari ningthaugi khuyek namduna laukiba merger agreement haukiba numit adudagi ngasi phau singtam anida India gi lanmisingna aronba madi aphongba khujul thorang kyana iramdambu khaibung tahana bo honaduna lakli merger agreement gi ahanba manapi boina khumja inglising amaga samapan ga yankhai ga humdoi gi Mars kungani pana kabo bilibu Manipur map tegi na khaisengna muthatpikhi India na ngami haibe gi matangum ining thobuda sandrabu Shillong khudum sanduna ngangwai sinduna namduna khuyek lokhi khongthang adu Manipuri singi khong khut kakthatpani haibasi India na munna khangjai hainu sirol sina phongtokli siol sina hai September kunga mathure thamliba banasi singbu roi tamburoi punamangna mapung phana sagot piduna apundagi saktam utahuna bigi tanja lahurasi Manipur bunamduna lokshin kiba merger agreement gi mayokta lamdamasi gi mipung khudimak puna lemina si hairene su pausta makhatari Pauna road chemad uyan thatlambagi forest department na excavator ani fodkhri Pauna kaithil manungi lambi siamad lambi edugi mataida thari upal sing excavator sijinaraga manghalle habigi madal public works department gi mathakta sokos notice thabaga loinana manipulenga ki forest department na excavator ani fodkhri forest department gi phangwa pauna lambi siam liba kangbu duna cycle Benjamin haina khangnaba makalgi upal taret JCB sijinaduna manghalamli forest ki area natraga su kanaguma mana maram sadun upalama yanbi yadi have rule aman hai role su gi matungina karigum upalama yan gi have taraga di manak nakpa daliba forest department gi official sing gi ayaba logodabani aduba pauna lambi asida yan thaliba upal sing asigi damukta di ayaba mata loki balekti karigum ayaba lorom taraga di rule gi matungina makoina upalama yan taraga di atop upal manga dagi tadana thagadabne masum hawon gadabani have kanglo laidibani kanglon adu makoina ngaklam khiti hari Tampakta ising isak thoklibasi natural disaster oiramdre Thobal Dam gi gate mari amuktada hangdokpadigi oiramle ke Megasandra Manipur Pradesh Congress Committee MP Shishi gi President MLA Kaisa Megasandra Nalusingba timamana Manipur lenga ki Water Resources Department gi official singaloina Thobal Dam gi phibam ngi singkhre yengsin kongsera du Manipur gi tampakta ising isak thoklibasi natural disaster oiramdre Water Resources Department section ba wat piki mami sauna tari haina ke Megasandra na phongtokri ngasi yengsin kongsera du MP Shishi gi timna Thobal Dam gi phibam kupni yengsin khi Oiriba Pibam Sigi Matana ke Megasandra Makhatana Pomishin the Fundokibada, September Tara Marita Dam get Marima Amukta Hangdokpadi Impal East West Amadi, Tawal District Lady Yunkai Lambi Shorok Yauna, Mapam Yam Ishing Tomzin Kibani, Lord Impal to Real Tashilaba Matung, Huangoi, Huabagai Yauna Impal West Kimapongkaya, Ishing Isama Yona Kibanaki, Mana Makatana Pomishin the High, Ishingi Imai Hengalakpana, Ishing Tadorapo, Revasu, Mangzona Department Kimakadigi, downstream the Ishing Tumdanaba, Taurang Lokalamdre Amasum, Natural Disaster Gi Taudo Amatopi Yai Heavy Pum Lairagadi, Water Resources Commissioner Yauna, Governor Gi level, Wakanaduna Pidep Lopam Topani, Adu Dam Get Marie, Amukta the Hangdokli Basi Department Sigi, Executive Engineering level Kanaraga, Low Water Paramli. Asiguma dam gi ising thadopa asi Central Water Commission gi guideline matung ina thadokadabani loinana district administration ga tuina pau phaunagadabani haina mahakna makhataki ohum laksu boina amang ata thokliba lokham sing yum amadi atai amang ata khudimaki compensation matik sana pigadabani haina mahakna makhatana phongdoki ising isauga mari leinana thadarakpa relief fund gi matana paumising na hangbohong gi pakhum piraduna ke Megasandra na makhatana hai natural disaster gi damu thadarakpa senpham amata transparent oidi hainisu mana makhatana phongdoki Myanmar border da gi lupa crore mapan henbe gi brown sugar sing phakatkri lupa crore mapan henbe gi mamal oigadaba opium amadi brown sugar kg taraga kg samaga mangaga gram kunga manga security force kambu no fakat pangamna hari pausna Assam Rifles amadi Narcotic Control Bureau NCB gi apun mati mamana ngarang Indo Myanmar border oiriba Sandel district ki manungsanba P Zongnom village satakiba search operation da hairiba nisagi polam singadu fakat pangamkibani phagalaba drug singadu Myanmar ki state sita pushina ba drug lalon bisingna hotnaramani hari Maitai lona pakumpi ruba tangkhulama Kuki klai pai bisingna tamthina furakiba adu pung khumdragani thogi manungda mari lainaba singna sengdorang naba matam thakre
Kuki marol da hanglak pa ohangi pakum maitai londa piru tangkulama kuki kulai pai bising na tamthina furakiba bu makhan kangla tongbi naga furam amasung tangkul welfare association kangla tumbi gi maikedi akan mamong yaning da phungdok tuna pung humdragani thugi manung da mari lena basingna sengdorong na ba matam thakri thawdo se tha si hauki ba taraga tere ki numidang pung taraka minni phumuga mangaron ta matam da motbung da leiba Presidency College get manak thokibani Kamjong district ki Singsau khundagi haujingna Kangla tombi da leiba Kingson Kasung Kauba auto driver sina numit aduda liang ma inupi ani puduna modbung kaithilda insang na pi lobu saki madura Kuki khulai paiba mana sangsilaga Kuki marol wang laki aduba Kuki marol khangnabana Kangsungna maitai lona khungki madure Kuki khulai paibaduna kangsungbu tamthina phurapgo loinana kian khangalakhi bani hari Kuki khulai paiba miyeduna mahak masamak suda leiba KNA gi member ni henisu masak takhi amaramna thawdo odubu makhan kangla tumbi naga furam amasum tangkul welfare association kangla tumbi gi mekedi akan mamung yaning da phungdokre makhan kangla tumbi naga furam gi president juris aben mai amasum tangkul welfare association ki secretary Pangrai sang ningshiana punu kuyek pin thadoraki basirol manhai Kuki khulai five miyoin satharaki ba thawong adu tangkhul naga hamaru oina makhan kangla tombi area da laiba naga community da atamna singna duna sawan mani asigumma mi samna khut thaba haibisi yasina ba yaroi da ba mani maramada thawdo odur siena ba miyoi phaduna logi matung ina thabak lokhat da bani siena ba miyoi amasumari lena ba lupna thawdo osigi matana pung humdragani thugi matung da oiba aiba oina piduna sengdorakadabani kariguma sengdoktaba thoklabade democratic oiba khongjang sing sangsilagani hari macha sakna yoksaba miyoy amana mahakpu nakon biribi mama saklabi nupi ama thangna thinduna madi yanduna hatkri masagi sa yangkhairom surabi nupi ama bu macha sakna yoksaba miyoy amana thangna yanba madi thinbagi thawdokta nupi adu laikana bangamdana laikidri thawdo odur senari ba miyoy du police na fogale hari hariba thawdo singarang numidang pung tare community fuga mangarom taba matamna Imphal East District ki Porampat Police Station ki manungsana khorai thawdam laikai thokibani laikidrabi nupi edu ki maming en shilakawi masagi sa yangkhairom sure mak laikai miyamna ten haina su khangnai hari makpu thangna yandun amadi thinduna hatliba miyoiduna ayam boni se kungamang apokpa ayam bobo ko laikidra bi en silana ayam boni bu masa sakna yokpa loinana puna laimina ban hari pausna en silagi masada ka hena sokpana maram oiraga thawdok thokpa madumakta laikidi thawdok thokpam da police amadi forensic expert ki khangbu laktuna yengsin khibaga loinana asi waksang police na khotkri thawdo ru thokraba matung senari ba ayam boni police na fatkri hari thawdo odu lamgi wahawdagi thokpo iramba ya haina thajannari adum oinama sapsa paudi phangamdri kangpokpi da Kuki militant singna sajilamba kem ahum security force na thugai khre khulai fatkri Kangpokpi district ki tuan mafam singna Kuki militant singna sajilamba kem sing Manipur police amasum central security force ka apun matim na sathariba area domination operation singna thugai khibaga loinana militant singna sagolamba losilamba khulai kya fukat pangamkhre security force ngarang thugai dun manga tagan ki ba Kuki militant singi kem singa do Kangpokpi district ki awang thangba saru to Kuki zo khanglumna namnu khundaba khulsingdani apun security ki team aduna ahan boina setaki ba search operation adu Kangpokpi district ki new kaithal marmi police station ki manung sanba gamdai amasum s mongloi khula saramba khemni kem asida Kuki militant singna losinduna thamlamba ball action rifle ahum amasum 9mm pistol ahum 12 bore ki rifle round mari seizure yawba wireless amasum bulletproof plate ani ni hari security team masina makhatan operation da aigejang khulda Kuki militant sing saramba kem amas thugai duna kem asidagi su ball action rifle mari magazine sing yawba 9mm pistol ani amasum about rifle gi life round manga fort ngki loinana operation asigi aroi besaru oina sataki ba thibu khum ki thabakta mongbung khul gi singyang na Kuki militant singna saramba kem amasu thugai bangam ki baga loinana mafam adudagi single barrel nungmai mari fakat ngki heri official leba pawsin makhata na hai combined security force sing phagalaba khuchu khulai sing Kangpokpi police station makhata ba legal action gi damak sinakhe nang sataki ba sas operation sing adu numit kharani asida combined security force na Kuki zo community sing namna taba sing district sing habit Champur Tengnaw Palam Sandel district pham sing da park sina sataki ba
कॉमिंग ऑपरेशन दा पुन्ना अफब मखल कुसु खुलाई मार्फु गुतरे अमसुम नोंमै मरु यांखै गेतरे फर फंगम खिबगी मखा सथरकपा मखा तरकपा ऑपरेशन सिंग दा हाइरिबे केम अहुम असि थुगाइदुना कुसु खुलाई सिंग असि फंगमंगम खिबने हाइरि IDP सिंग मयुमदा हंजिनबगी मतंगना PM ना सबसाबा फिरेब अमा खंगनगदाबनी अबु हौखिबा चयिंग लिसिंग अनिगा खुनगा हुमदुगी मे अहुमदगी थोलखिबा कांगलुकी इरांग सिना मरम ओइरागा मयु मेकै थादोक्तु लंजेनरलगा हौजे हौजे तोआम रिलीफ केम द लैरिबसिंग मखोय मखोयगी हानगी मयुमदा हंजिनदुना खुंदा लैता हनबगी मतंगना प्राइम मिनिस्टर नरेंद्र मोदी अमसुम मरी लेनबा अथॉरिटी की मैकेदगी सबसाबा फिरेब अमा खंगनगदाबनी हाइना मैतै सोसाइटी ऑफ मणिपुर की इन्फॉर्मेशन एंड पब्लिसिटी की असिस्टेंट इरोम अबुंगना प्रेस क्लब ता पांगथोखिबा पावगी मिफम अमदा फोंदोखरे हाइरि माना मखतन हाइखिबदा था कुनगा निपान सुरब इरांग असिगा मरी लेना प्राइम मिनिस्टर नरेंद्र मोदी हंतक मणिपुर लक्लमखिबदु तराम ओइ अदुमपु प्राइम मिनिस्टर ना अकक्नबा मतम अमगी मनुंगदा IDP सिंग खुंदा लैता हनगनी हाइना फोंदोरक्लिबा वाफम अदुदा सममनबा क्या अमलै प्राइम मिनिस्टर अकक्नबा मतम अमगी मनुंगदा IDP सिंग खुंदा लैता हनगनी हाइना फोंदोकलमलिबा सिगी तुआन वानथोंग सिंगलै मांगना हाइरमलिबा अदु fabricated housing the IDP singbu khunda laita hangadoribra natragana makhoi makhoi gi hanagi yum singda khunda laita hangadoribra haibasini maram aduna prime minister gi maikai digi hek yariba makai thunna kangluk irang lanjenarak sing makhoi makhoi gi hanagi mayum singda akaknaba matam gi manung khunda laita hangani haibigi sab sab phirep ama khangalakpa tarabadi IDP singna haraugani lamdam asida thokliba kangluk irang asida sing amasum tampaki IDP sing asi kham thengna awaba kya amas hojik sumayu naribani prime minister manipur laklam ki badu IDP singi yaifanaba amasum khunda laita hanbaga mari lainana sab sab police ama laktholam ki badu yamna lebak thibani irang na lanjelaki ba IDP sing makhoi makhoi gi hani gi mayum sing da khunda laita dringai mangoinana makhoi gi mang takraba yum sing adu nauna sagadabani mang amasum ama ata thokraba yum sing da matik saba shield compensation pigadabani lanjelaktuna laidiba imum kutimakta yamdrabada miyu amamam central government ki job pigadabani haina demand takhi makata na sulamda masida athupa matamda santi hanjelangna ba central government amasum state government yauna mari lena basingi maikei digi mathau taba thabak sing pekhatna ba apple takhi tentang nasum na myam na thamjage duga hausi koina ti myam pau matang se lusinjarage amasum makhata ba no update मैम पुनः mina sena sinel sigi mekedi gi mang phamda makhata na thamjari